Welcome to Real Voice Around the Globe Fong saba Lanpao episode asida chathariba lan asiga loinana prithvi ki mafam da oiba maruoiba update khara lan thokseri masidi news ki video type ni maramaduna video 10 gani 10 jarabasu maruoiba mafam thamna bo hotna jai Russia Ukraine ki marakta oiriba lan ki phibam highest point talakle ngarang Putin na haiki President Zelensky na laifam adu da attack tawgani masigi wafam asigi matugina ngarang numidang da ki capital Kyiv city da fajana attack chathakre hairi capital Kyiv city da ki Russian force thok tuna chatlurabani numit tara mathoi ni matung da handuna amuk landarabani capital Kyiv city ki phibam mong chadabagi wani electric ising internet mathota ba pochai leitabagi wasu thorakli Russia na Kyiv city lobagi mong da lakle Zelensky ki wadi thoraktri Ukraine ki achuba maithiba amana Mariupol da Ukraine ki sepai lising ama hen surrender tawkiba sini Putin gi achubu lo samana ngarang Black Sea da makoi gi achubu jahaz ama kai tuna mai chak tuna lupkhiba sini jahaz adu ki ming warship Moscow kawi maduda yaukhiba mising di chenthok na hore Ukraine na masigi matang da haiki makoi na Moscow ko jahaz asida missile ani na thomkai khibani Jairakshi the Ukraine foreign minister na Germany the Hijaraki keep the Kuchukala Yahon Bagitamak Atuba Matamda decision Lobio Amorom the East Ukraine gi Don Pasta Akan Balan Suwedi Popasna Rebijne Kobo from the Akan Balan Chathari Ukraine High Russia na Hujuk Povudi Lak Javangamdri Putin gi plan angak pani capital city dagi numit tara matoi ni handuna thok loroba tungda ngarang dagi amuk main city asida landa ba hore hojik Ukraine gi rajdhani Kyiv ta internet connectivity down oire amasung mathau ta ba pot ke crisis oire Kyiv city bu Russia na loge tansilak libra natraga city asigi mapangal amuk hanna sonta libra wari karamba tactics no masi Putin na he na khanglamgani Amorom da America na yamna kanna blame amatorakli Prithvi sida laiba lairaba country singda amuk hanna chana thaknaba sort tahankhiba se Russia gi maramdani Russia na ngasi lan tawkhiba sina maram oiraga tasengna laiba kaya gi marakta disturbance yamna ohenkhre Ukraine dagi Prithvi gi mafam khuding de yelamba chana thaknaba potche lephankhre masita natana Ukraine da pothok su wathankragani lakadaba chahi kaya da masigi effect laigani Masina Russia amati Ukraine gi wa oire amrom da ngasi ayuk Israel gi sepai singna Al Aqsa laisang da raid tawsinkre masida Palestine gi mioi yankhai mapan muk asok apan thokre hairi kharani sida Palestine amati Israel sepai sing gi marakta kok haigat na duna lakbani Israel gi tel abib tasu mi ani hum nong maina kapiram duna Israel macha sikibani masigi laman asum taundarak padagi nahan yum sa kaisa numitagi ngasi fawda Palestine machasu taret sire hairi amrom da Sri Lanka na lauri Putin war criminal ni amasung makoi gi president Rajapaksa na lone criminal ni Sri Lanka gi phibam di amuk kari haigani pochai tangman khibana biri mekhet na chingba laibada wajare hairi makoi gi maikhu thakjaba praja fawda Amorom da Qatar da World Cup 2022 chathadori masigi da stadium nipan complete ready oikre hai Qatar fajabagi ngamkhai leitre masigi stadium singa se sabada India Pakistan Bangladesh Nepal samna haibada South Asia country singa sigi worker lising manga dagi taruk phawsi ki hairi hojik luri badi Qatar gi authority singna asum na haikre mapan country gi leibo workers sing World Cup ki mangda loina suti pidori makoi tanthora kadori pajaraba events ase yengning lasu laida ba workers sing ase yengba phanghal loi dori amarom da Pakistan gi military na reject tawkre Imran Khan na haike bo phom ma bu lothokpada US ki chirol yawi haibudo America gi chirol ka yaudi ma bu mayam na yaraktabana Mabutan kiba wapamni oi kiba thoduk ni haiduna Pakistan gi military na phongdokre amarom da South Africa da ising yamna chawri amasung mioi chahumga nipu yankai hena sire maikai amadana Russia na nauna 310 torakre Finland amadi Sweden na NATO da join tawkiba tarabati sathi ba phibam oibagi mong da lei So thanks for watching channel subscribe to Sinview